ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯒꯤ ꯈꯣꯠꯆꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯇꯦꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥꯎ ꯌꯣꯜꯂꯝꯕ ꯁꯦꯜ ꯇꯥꯜꯂꯝꯕ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯗꯒꯤ ꯊꯥꯎ ꯑꯃꯨꯛ ꯂꯩꯒꯗꯧꯔꯤ꯫ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯌꯨꯍꯥ ꯍꯥꯠꯄ ꯑꯅꯤꯗ ꯃꯤ 134 ꯁꯤꯈ꯭ꯔꯦ꯫ ꯖꯄꯥꯟꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯈ꯭ꯔꯦ꯫ ꯃꯤ ꯃꯤꯂꯤꯌꯟ 785ꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯗ꯭ꯔꯤ꯫ UN ꯔꯤꯄꯣꯔꯠ꯫ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯒꯤ ꯃꯔꯛꯇ ꯆꯠꯊꯕ ꯊꯧꯁꯤꯜ ꯀꯟꯈꯠꯈ꯭ꯔꯦ꯫ ꯀ꯭ꯔꯨꯗꯀꯤ ꯃꯃꯜꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯇꯥꯕ ꯆꯥꯡꯗ ꯂꯩꯔꯕꯁꯨ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜꯗ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ꯫ ꯑꯦꯛꯖꯥꯝ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒꯤꯗꯃꯛ ꯀꯪꯒ꯭ꯔꯦꯁꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯃꯝꯕꯗ ꯃꯇꯝ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯛꯇ ꯆꯠꯊꯕ ꯇꯝꯊꯤꯔꯕ ꯂꯥꯟꯗ ꯑꯃꯅꯤ꯫ ꯄꯤꯑꯦꯝ ꯃꯣꯗꯤ꯫ ꯀꯣꯜꯀꯇꯥꯗ ꯋꯥꯌꯔ ꯍꯥꯎꯁ ꯅꯤꯡꯈꯥꯏꯕꯗ 10 ꯁꯤꯔꯦ, ꯑꯇꯣꯞꯄ ꯀꯌꯥꯅ ꯁꯣꯛꯂꯦ꯫ ꯑꯁꯥꯝꯗ ꯂꯨꯄꯥ ꯀꯣꯇꯤ 2.33ꯒꯤ ꯗ꯭ꯔꯒ ꯐꯥꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯤꯖꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯇꯦꯛꯇ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥꯎ ꯌꯣꯜꯂꯝꯕ ꯁꯦꯜ ꯇꯥꯜꯂꯝꯕ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯗꯒꯤ ꯊꯥꯎ ꯑꯃꯨꯛ ꯂꯩꯒꯗꯧꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯦꯁꯤꯌꯦꯜ ꯑꯦꯇꯦꯛꯇ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯅ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯌꯥꯝꯅ ꯊꯤꯅ ꯃꯥꯡ ꯇꯥꯛꯂꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯝ ꯑꯣꯏꯅ ꯊꯥꯎ ꯌꯣꯜꯂꯝꯕ ꯂꯥꯟ ꯇꯧꯅꯕꯒꯤ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯝꯕ ꯔꯁꯤꯌꯥꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯅ ꯊꯥꯎ ꯂꯩꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯗ ꯕꯦꯖ ꯇꯧꯕ ꯀꯤꯡ ꯄꯣꯁꯠꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯅ ꯇꯦꯛꯁ ꯀꯣꯔꯠꯇ ꯗ꯭ꯔꯒ ꯑꯦꯃꯦꯟꯗꯃꯦꯟꯠ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕ ꯀꯝꯄꯅꯤꯁꯤꯡꯗ ꯁꯕꯁꯤꯗꯤ ꯄꯤꯅꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯔꯛꯂꯤꯕ ꯔꯨꯜꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯕꯁꯤꯗꯤ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯃꯥꯔꯀꯦꯠꯇ ꯄꯤꯕ ꯊꯥꯎ ꯃꯃꯜ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯡꯗꯒꯤ ꯔꯁꯤꯌꯥꯅ ꯇꯝꯅ ꯖꯍꯥꯖꯇ ꯊꯥꯎ ꯍꯣꯜꯂꯛꯄꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯥꯅ ꯗꯨꯃꯥ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯂꯋꯔ ꯍꯥꯎꯁ ꯕꯖꯦꯠ ꯑꯃꯁꯨꯡ ꯇꯦꯛꯁ ꯀꯃꯤꯇꯤꯗ ꯕꯤꯜ ꯑꯗꯨ ꯁꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯆꯍꯤ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯑꯣꯏꯜ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯔꯤꯐꯥꯏꯅꯔꯤꯁꯤꯡꯒꯤ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯀ꯭ꯔꯨꯏꯖ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯌꯥꯝꯅ ꯀꯟꯅ ꯇꯧꯈꯤꯕ ꯃꯔꯝꯅ ꯐꯤꯚꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯅ ꯁꯨꯡꯗꯣꯛꯄ ꯊꯥꯎ ꯂꯩꯅꯕꯒꯤ ꯁꯕꯁꯤꯗꯤꯒꯤ ꯁꯄꯣꯔꯠ ꯑꯁꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯁꯤꯌꯥꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯖꯥꯎ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯅ ꯉꯁꯤ ꯔꯁꯤꯌꯥꯗꯒꯤ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤ꯫ ꯂꯥꯟ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯦꯚꯦꯜ ꯃꯤꯂꯤꯌꯟ 1.5ꯗꯒꯤ 2 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯂꯩꯈꯤ꯫ ꯆꯠꯈꯤꯕ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯆꯦꯔꯣꯜ ꯃꯤꯂꯤꯌꯟ 2.63 ꯌꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯏꯟꯗꯤꯌꯥꯒꯤ ꯔꯤꯐꯥꯏꯅꯔꯤꯁꯤꯡ ꯑꯗꯨ ꯁꯨꯡꯗꯣꯛꯂꯕ ꯃꯇꯨꯡ ꯄꯦꯇ꯭ꯔꯣꯜ ꯌꯥꯎꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄꯣꯠꯊꯣꯛ ꯀꯌꯥ ꯃꯤꯔꯩꯕꯥꯛꯇ ꯑꯃꯨꯛ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯊꯥꯎꯒꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯂꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯤꯔꯩꯕꯥꯛꯇ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ ꯀꯌꯥꯃꯔꯨꯝ ꯌꯣꯟꯈꯤ꯫ ꯏꯪ ꯁꯣꯛ 1995ꯗ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯅꯣꯡꯃꯗ 11 ꯂꯥꯈ 3 ꯐꯥꯎꯕ ꯌꯣꯟꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯂꯤꯇꯔꯤ ꯗ꯭ꯔꯣꯟꯁꯤꯡꯅ ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯁꯟ ꯑꯣꯏꯔꯛꯄ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯄꯣꯛꯅꯕ ꯄꯨꯊꯣꯛꯄꯗ ꯅꯠꯇꯅ ꯃꯤꯔꯩꯕꯥꯛꯇ ꯐꯥꯎꯕ ꯌꯣꯟꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯄꯨꯊꯣꯔꯛꯄ ꯃꯔꯝ ꯔꯁꯤꯌꯥꯅ ꯇꯧꯈꯤꯕ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯔꯁꯤꯌꯥꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯅꯣꯡꯃ ꯀꯥꯡꯅ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛꯇ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯔꯤꯐꯥꯏꯅꯔꯤꯁꯤꯡꯗ ꯊꯥꯎ ꯁꯨꯡꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯨꯟ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕ ꯆꯥꯡꯗ ꯂꯩꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯆꯥꯗ 50 ꯔꯣꯝ ꯍꯟꯊꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯗ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯥꯏꯃꯤꯌꯥ ꯂꯝꯗꯝꯗꯗꯤ ꯔꯁꯤꯌꯥꯅ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯁꯔꯀꯥꯔꯅ ꯏꯪꯆꯝꯅ ꯊꯥꯎ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯣꯡ ꯔꯦꯟꯖ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯂꯦꯞꯇꯅ ꯆꯠꯊꯕꯒꯤ ꯔꯁꯤꯌꯥꯅ ꯃꯁꯥꯒꯤ ꯀꯦꯄꯤꯇꯦꯜ ꯃꯣꯁꯀꯣ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠ ꯈꯔ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯇꯩ ꯃꯐꯝꯗ ꯆꯥꯏꯊꯣꯛꯂꯝꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯍꯣꯟꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯅ ꯊꯥꯎ ꯑꯃꯁꯨꯡ ꯒ꯭ꯌꯥꯁ ꯌꯣꯜꯂꯝꯕ ꯃꯇꯨꯡꯗꯒꯤ ꯐꯪꯕ ꯁꯦꯜ ꯃꯃꯜ
makha tamna leba Ukraine sahi mari hena lan tauba maramna Ukraine Russia gi sel lan pham lambi thadanaba kana honari asi president Zelensky na long west section haina kauri video khutana piriba paujel amada Zelensky na Russia gi air defense system amma Moscow da amasung Russian president Vladimir Putin ni mayum leiba Moscow dagi awan 50 kilometer chawang rom chalaga leiba Valdai town da khongjinkhre Russia na Crimea kudum jankikhraga amatungda Crimean peninsula ha isida phaunanaba sakhiba Kursk thong nathona bidamakta air defense system ama deploy tawkhe haidi panba yabu Ukraine forces ni ikui kuidana capital Moscow da yo phangna aerial attack tawki Putin gi horakpam landam oiba St. Petersburg da suma yana kanna drone attack tawki insola sungsunga taramari da Russia da kudum chankidina Crimea Russia da gi thadanaba leptan honari Russia na Moscow amasung atai maru oiba mapam khara ngathona bonakiba asina Russia da atai landam amadi kilometer 1,500 hena sang paiba yaraba drone sinde yana kudong tininga oiraba haina agency na haiki Putin la sida ko silu haiba yadaba amasung aikoni meeting ho doko fam ta daba ta sina wari sanaduna izalaina inthab burakna hona si haibada yadaba maram Russia gi namuk kudong sadaba kaya tholagani haina Zelensky na haiki hauji aru losela ko da maru ba pau khatana pajari kurki mamanda malengu iba ataba sang leiraba su petrol masung diesel gi mamanda price ohomba leitri Iran mungna ki thogri ba sigi mamanda leiramba matam adudagi malengi obe thawgi mansi khwaidi taba sang aduda leire adu malengi oina khwaidi mu yamda food oil toxin bada ahum subda leiba leiba India gi nukta masak to pasial thumpiom amade haigalak lagani khongta aside inflation gi rik hantaragani export bill gi hantaragani amasung government gi fiscal gi fibam pagaragani hana phongdokre international bankward oiba base route crude ase level ase US dollar humdani thoi humdai hanta kai adu US crude na level amada US dollar humdai makha laikre kilo petrolical risk premier ase sai ase angan basarukta thokiba mukna basi matana masigi mamal ase level amada US dollar chama kon birami ani maki benchmark ase hojiki February gi ating matamda layam adugi mayada laire Middle East energy market ta apan rupiyo matam adudagi yam ta thakre haiki quid oil gi mamana yam hantharaklabasu retail fuel ki mamani karisu aduma hongdan lairi petrol masung diesel gi mamana simaleng sa thawgi mamana hingalagi matam liter amada lupa tarika point yakhai gi zambi hingatki aduga stay analysis laiba fish retailer singda hauji fawbada pamda mamal singdagi asigumba amat hantaba tawge hani industry data matuin haiki wilsing da high state da laiba free retailer ahumna hauji petrol yang nungai nga sel tali adugu diesel di makata na mana sali company sini saurangna global cookie mamal astorang tha ani makhairam asida wang leiramba adu khara khakwan khatpana tana manda gari su khongba lekide industry official singa harabada transient crude market sinda fuel gi mamal asini ni kudin okhongba lakpuga masi adjust tawba kari su lekide adubu thakai na taga tha amagi oina di samsa asi thawgi mamal asi matang matungna ahongba marakpa yawi masigi root phal asina crude oil da maram asi kari gumba international gi mamal hantarakpa tarabasu pamna ahongba lakpada matam khagi lawri basi haiki oil market ahongba lakpa haibasi government gi miyang na mathau tai mungna bathorok matungina inter ministerial gi meeting asi toin pangthok tama lakli reading of aham no kuding gi pangthok tuna lakpani adubu matungda chayol amagi ani makta pangthok tuna lakli masina maru oil ministry sing official singna miyana matam amatang go basian sana ba khangali amasung crisis asi indona honna duna lakli Ministry of Petroleum and Natural Gas ki official sina sana ina free supply amasung market asi sang amada lainaba thaba kya pakhatuna lakli atang so dengan sibu marui ba pau kya de kan ka international pau amasung national pau atang so idol senjari nya puna bu amukana ko ngana kurun jari